ngasi phong ki patungan tungan si phong sing digi maroi bi pau sing myam na thamjagi ahanbada MLA na sing amasum har yele haiduna thabak sing sibu makoi gi excitement ni haina logo sumgadra ni maisan ruwang huyanan pau gi maroi pau sing khongasara kana manipur top channel gi mekiri gi myam na thamjage miyam gi mihur oiduna legislative assembly gi member MLA oirabasing gi manungdagi kharana matam khara gi mamang digi hauraduna makoi gi constituency singi miyam amasu makoi gi phibam sing yamna fakat hale haibidigi hendoraktuna makoi gi constituency singbu afaba maikei rumra purakle haina fongdoknaba miyam thengnari aduguma miyam gi mihur sing adugi maraktagi kharana di makoi gi social media gi platform singda makoine assembly constituency dugi manung miyam gi paikhat pathabak thorom singi manungda iramnara singdokpa national food security act napsa PMJKAY gi sing singba miyam di genthokpagi photo fawa upload tawnar pa yawre aduga masidagi hendoraktuna miyam gi mihur oiraba kharanadi har maru marang yenthokpa lambi thong sengbat pa masung street lamp than yauna makoigi local area da pangthokpa miyam gi ni haipa thabak thorom singi matangda o aib sirol sing thoktuna miyam da khanganana bo khona basi yawre adumainamak laklibu wafam de asigumba miyam gi ni haipa thabak thorom sing asibu MLA amagi maikei digi tangai phadana tawpham thok thabak thorom sing oigadra haibisini maramdi asigumba makhal gi miyam gi thabak thorom sing asidi local body corporation singna mapung oiba thodang lawjagadabani maram asina asigumba miyam gi apikwa thabak thorom sing asidi miyam gi mihur oiraba miyamana pangthokadaba thabak thorom sing gi wangmada leibana hariba thabak sing asibu pangthokle haiduna makoina exmeni haiduna lawbra asum boiroi aduga asigumba thabak thoram sing pangthokle haiduna miyamda sarasana khangana bo honarakpa thawong sibu sip publicity ni haina lawbada thoidokna langadaba mande haidi Manipur Legislative Assembly gi mari subadagi na Nepalak surakpa mikalda mangarak thangna mai paktuna member oirambada natana Manipur lenga ki minister su marirak oiramlaba veterans politician Dr. Nimaisan Luwana wafam singasi fongdorakli atopa pawamadana Kihalamle bu yaning da fongdokre Moirang Kampu Development Committee MKDC mas Moirang Kampu nupi thaudang lop MKNTL na ngasi Moirang Kampu da pangthokiba pawmi sing unabagi thorama mara thas ki kunga manga da mas khangda mi kharana Moirang Kampu Unions Club ki secretary su oiriba mafam sidagi Khumanthem Zalen kawba mi amabu mas khangda mi humna mayum da laktuna kian khan bagi thabak sa tharam le hairi maram masina sigumba thawong sibu yaning di haina pawmi sing fongdoki Pau gi mifamadura Moirang Kampu Development Committee gi President Waikom Ananda Maitai na fongdorakibada kian khangan bagi thabak sa tharam liba miyoi singaduna makhoi SI utam kawba amagi paotak matung ina lakpani haina fongdoram khayari adumaina wafam asidagi MKDC gi amasum MKNTL na punna SI utam hairiba miyoi si kanana masum thawdo oduna maksena bra haiduna thijinbada hairiba SI sidi thawdo oduga mari Leinaramdre ki Committee ani ki maikei digi ashiga unakibada mahakti thawdo oduga mari Leinaramdre maramduna mahakki maming lana pakshlamani adumainama asiguma sakhangdaba miyoi singna kian khanganbagi thabak sing satharamba thawong adubudi akanba mongda yaningdaba phongdoki atopa pawmadana Isel Express tagi lokhosaraga India gi wushu coaching open challenge laurakli wushu Masanagi on a national number international gi thakta gold medal kya laudun India gi ahan wushu gi medal account hangkip loinana sanaroi kaya su leptana puthokliba Thawal district ki wangkem kendra gi manung sana laiba kyam sipai khonghan bidagi Dr. Oinam Sanayai masa yang kaya mangana sip minister and beden gi miyeng sing sinduna hai kariguma lenga ki mateng khara phanglabadi ma ki sahi matang sida matik mayai fudok tuna malem gi thakta leriba wushu coaching thengnaba ngamgani Loinana India gi wushu coaching challenge tawgani haina lauthorakli India gi oina wushu coach samaram ledi hariba coaching adu thokpirao sangyeng tawna si haina ngasi ma ki yumna pawmi sung unaba mana phungdorakli man makatan hai Bangladesh ki Dhaka Macau Indonesia gi Bali China gi Beijing da pangthokiba training amasum tournament kya ra sarga khre loinana medal kya su lorakre Kumsing English ani ga taraga mari da Sikkim gi oina open challenge lawbadu mi ama songthoraki madura mak pusu yam laksana maitiba piki masiga samana na Kumsing English ani ga taraga tret kunga mathoi amasum kunga ni thoki July thada sanda gi oiba maki longa amadi taumi oiragana sai nifu gi makhada leiba coaching challenge lawki adubu kana mata mateng pangbirakhidi haina su penda phungdorakli
Maka satarak poina to papaw manam Rakhine amadi sin state Myanmar lanmi singa Arkan army ga kana khuthonari Myanmar gi awang thangba Rakhine state amasung kha thangba sin state haukiba sayol dagi hauzu phaw leptana Myanmar gi military kambuga armed resistance force ki Arkan army ga akan mona leptan lan kapna bigi thap hauzu ku sathari sera sida reason asi sida laiba miyoi lising kya mathwai hingna makoi makoi gi mayum sing thadokuna atopa maphamda senakre haidi khwai digi nauna phama pawm da thasigi khundagi hauna akan mamongda maikeni gi lan kauna badu a baung thar namadar tha itai kone amasum kanler satharakibani hariba mafam sing si kha thangma sin state ki paletawa township ki nongsup thangba kaladan river manakani haidi Numai kap na bigi humni san ba hoki paning to ka ba numita Myanmar army na artillery CL sing aha bahung thar lep na kap sila khibani thaudo du khungang du leiba miyom sathi na soki haina khunja na pi amana phongdorakli sogloba miyoy sing du makhoina chak thongninge da makhoi gi monak ta bom ta silaktuna pokhai thokibani mafam aduri asok pasing adu hospital yauna puba ngamdabana mafam adu da phangba hidak langthak sing sijenaduna makhoi bu lekana ki haina no pi eduna su phongdorakhi haukiba numai jing musunin to ka ba numita sokna kiba lanfam adu makhoi gi khungang adu ga yamna naknana kapna kibani bom kya de makhoi na leiriba yum sing manak nakna pokhai bagi makhok takhi yum siga sunumita aha bahung thar da liba yum mamada landmine pokhai rakudi gi miyoy amasiki aduga miyoy du sahi nifukutaruk suraba nanlon lauksan kawi ma umapam adugi primary school di headmaster oiba nupa amagi loinabini lan kapna ba horakudigi mapam adu da leiba khunja singi yum samaga kun hena thadona duna miyoy sing adu pelet wa town lanjena kre mapam asi sukna tangi kilometer taruk tambak lap mapam dadi mapam adu da leiba miyoy ayamba kun adu da leiba local search na sangjapam lawduna lainari Hauziki oina leptana lan kapna riba mapamadu arkan lanmisina occupy tawduna lakshin mangamkre makoina lakshin liba mapamadu khunjamata laitrab mapam singaduni tanja sida arkan armina lakshin kiba khungangadugi manak nakpa singda Myanmar gi junta lanmisina makoi gi camp saduna mikupna hom singna arkan army gi matakta landana sem saduna lairi haina su khunjasina phungdorakhi makoina lairiba singadu khungangadugi minute tararum khona satlaga Laiba ingan upamapam ni haiden su paus na phungdorakli makasa tarak poina to papawm na thani gi manungda Assam da Japanese encephalitis na miyoi marfuga mga sian kre iraiba oxy dig lokasaraka na mayam na thamjage loisila poina Assam gi health department na thadurakpa bulletin samada haukiba thani gi manungda state adu da Japanese encephalitis JE na yamdrabada miyoi marfuga mga sikre ngarang sikiba miyoi ama yauna haukiba numit mapanni gi manungda laiset adu na maramoiduna miyoi tara siki hairi sei sigi July thadi gi horaga haujuk pawbada infection gi case sahunga maudra detect tawre haina bulletins adu da phungdorakli JE haibisi kang sikpudagi sandorakpa viral brain infection amani oxing amadi usiek singda laiba virus asi infection lairaba sa singaduda kang sikpudagi sandorai haukiba thakra asigi manungda JE gi casing hengalakpa loinana district rapid response team ama July thada semdana oiriba phiba madu thengnana ba sem saraki National Health Mission Assam na ipaw faunaduna standard operating procedure amasung guidelines sing district sing sanaragli maduna case khangdokpa management tawba madi referral gi matang sanari haina official source na phungdorakli tangai phadana leigidaba masak sing leiba state adugi medical college mapanamasum district hospital tarabu JE laying na center oina thamkre haina health department gi bulletins atu da haikena su paus na makatana phungdorakli Ado, I was going to demand pause matang sa dusinjarage. Mas may apuna na update namin na si and thank you.